Loyalam E-PAO tabi bakutima po Hidrong Susmitana namitangi pao pizari ahan da maruoda headline. Nong leptana chubana ising ichang mayoknaba yabagi phibamda lebre Jun ahum phawa akanba nong tagani amadi nung dalalda landslide thoklei. Bangladesh Police ki detective branch na KNF ki uniform lising kunga chahum Fagatkhre. Churchampur Police ta FIR file tawkhiba asina Kukigi sing asi foreigner ni mayek sing halagani haina haumina fondorakli. Pausandona bijari. Nong leptana chubana ising ichaw mayoknaba yabagi phibamda leire Jun ahum phawa akanba nong tagani amadi nung dalalda landslide thoklei. Haukiba numit kharani asidagi nong leptana tarakpana maram oiraga Manipurda leriba turel ayamba imai wangkhalaklei. Imphal manungda cheliba turel ayamba imai wangle turelgi imai wangkhalakpana maram oiraga ithai beres ki gate sing hangdokpa hokhrei. Imphal manung fauraga cheliba turel ayamba imai wangkhalakbasu warning level gi changdi yaudri. Amaromda Imphal jiri lambigi nung dalalda nong kanna tabadagi landslide thoklei. Indian Meteorological Department ki matung inna mathang tha June ahum phawa akanba nong taraba yai ngasi dagi hauraga hayeng phawa akanba nong lightning amasung thunderstorm akanba nong lainu shit sitlaba yai Loktak ki imai shoot leptana wangkhalakpadagi ithai beres ki gate sing hangdokpa hokhrei Haukiba tang kuntaretagi hauna nong leptana tarakpa asina maram oiraga Imphal city ki mafam ayamba ising thumduna mahausagi punsida chawna akaiba pire Sagolban Thangmaiban amasung Kakwagi mafam kayada ising thumduna miyam chathok chasinda awaba kaya mayoknarei Imphal turel amasung Serau turel gi imaisu wangkhalaklei Chandel Churchampur Ferzol Senapati yauna kakching amasung Thoubal gi mafam ayambada nong leptana tabana maram oiraga ichaw mayoknarakpa yabagi phibam leiri Hauzik phawbagi oina Morena millimeter 102 yauna khwaidagi kanna nong taba mafam oiri Masigi matungda Kamjongda millimeter 96 Chandel na millimeter 76 aduga Ukhrul na millimeter 60.8 yona nongtai Senapati district ki oina orange amasung yellow warning lauthokduna miyoi ayamba yumdagi mapan thoktanaba khangankhre Tamenglong district ki oina di red alert warning lauthokhibaga lunana jaga asida pungda kilometer nifu dagi yankhai yona kariguma matamda pungda kilometer humpugi changda nungsi silaba yai hari Amaromda Imphal manungda cheliba turel ayamba imai wangkhalakpana Loktaki imaisu wangkhalakpadagi haukiba tang kuntaretagi hauna ithai beres ki gate sing hangdoknaba miyamna taknaduna lakhibani adubu NHPC ki maikaitagi kari amata thoksadana lakhibani ithai beres ki gate sing hangdoktaba asina maram oiraga Loktaki imai ka hena wangkhalakpadagi ngarang ahing noyai matung pung amarom tabada ithai beres ki gate number 3 Asi centimeter tararom chingkhatpa horuraga mailakidaba amasung department asigi leriba generator asisu yadabana maram oiraga chingkhatana tokhrei adum apu ngarang ahing chupa leptana generator adu semlaba matung ngasi ayuk pung 12 khara helakpadagi siren khongduna get chingkhatpa hokhrei nong leptana tabana maram oiraga Ukhrulda landslide thokpadagi nupi ama soktuna district hospital Ukhrulda laikana crane mamingna amalla chaija kawi sehai khunodagini hari amaromda Imphal jiri lambigi tupul amasung Scotland anigi marakta leiba nung dalalda landslide thokpadagi Imphal jiri bam lambi phaunadre hari Bangladesh Police ki detective branch na KNF ki uniform lising kunga chahum Fagatkhre Bangladesh Police ki detective branch divina haukiba chayolda Manipur amasung Myanmar da operate tawriba Kukigi lalhalo KNF ki combat dress uniform lising kunga chahum Chittagonggi Naya Hat area da leiba factory amadagi fagapangam khrei Bangladesh Police ki detective branch na akhanaba paw phomudagi chathakiba operation aduda garment factory oiriba Rainbow Apparel dagi Yamlaba uniform sing amasung factory adugi mapu yauna miyoi ahumsu fagatkhi fagalaba uniform sing adu local market ta lupa crore anirongi value ni Faraba factory gi owner adugi mamingna Sahedul Isla kawi aduga atopa ani aduna Golam Azam amasung Miyas Haider kawi Thodok asida chenari ba marishuba maral leba miyoi aduna Monglasin Marma kawi Ragamati gi kapidai degini Thodok asigi matangda Bangladesh Police ki maikaidagi FIR ama lodge tawduna investigation chathaba haukhrabasu hauzik phawbagi oina police ki maikaidagi official oiba statement amata thopa leitri
ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯐꯥꯔꯕ ꯒꯣꯂꯥꯝ ꯑꯖꯥꯗ ꯑꯃꯁꯨꯡ ꯃꯤꯌꯥꯁ ꯍꯥꯏꯗꯔꯅ ꯄꯤꯈꯤꯕ ꯁ꯭ꯇꯦꯠꯃꯦꯟ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ KNFꯒꯤ ꯌꯨꯅꯤꯐꯣꯔꯝꯁꯤꯡ ꯑꯁꯤ ꯍꯧꯈꯤꯕ ꯃꯥꯔꯆ ꯊꯥꯗ ꯐꯦꯛꯇꯣꯔꯤ ꯑꯁꯤꯗ ꯑꯣꯔꯗꯔ ꯇꯧꯈꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯑꯣꯔꯗꯔ ꯑꯁꯤ ꯃꯔꯤꯁꯨꯕ ꯑꯦꯀ꯭ꯌꯨꯖ ꯑꯣꯏꯔꯤꯕ ꯃꯣꯡ ꯁꯥꯂꯤꯝ ꯃꯥꯔꯃꯥ ꯑꯦꯂꯥꯏꯁ ꯃꯣꯡꯗꯒꯤ ꯂꯨꯄꯥ ꯀ꯭ꯔꯣꯔ 2ꯒꯤ ꯀꯟꯇ꯭ꯔꯦꯛꯇ ꯂꯧꯔꯛꯈꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯌꯨꯅꯤꯐꯣꯔꯝꯁꯤꯡ ꯑꯁꯤ ꯊꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯗꯦꯂꯤꯚꯔ ꯇꯧꯒꯗꯕꯅꯤ꯫ KNF ꯍꯥꯏꯔꯤꯕ ꯂꯥꯜꯍꯧꯂꯨꯞ ꯑꯁꯤ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯃ꯭ꯌꯥꯟꯃꯥꯔ ꯈꯛꯇ ꯅꯠꯇꯅ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯔꯥꯒꯥꯃꯥꯇꯤ, ꯈꯥꯒ꯭ꯔꯥꯁꯥꯔꯤ ꯑꯃꯁꯨꯡ ꯕꯟꯗꯔꯕꯟꯒꯤ ꯑꯦꯔꯤꯌꯥꯗ ꯂꯩꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯂꯩꯕ ꯃꯤꯌꯥꯝꯗꯒꯤ ꯅꯝ ꯍꯥꯗꯨꯅ ꯁꯦꯜ ꯈꯥꯏꯕ, ꯃꯤ ꯍꯥꯠꯄ ꯑꯃꯁꯨꯡ ꯀꯤꯗꯅꯦꯞ ꯇꯧꯕꯒꯤ ꯊꯧꯑꯣꯡ ꯀꯌꯥꯗ ꯆꯦꯟꯅꯩ꯫ ꯁꯤꯇꯥꯒꯣꯡ ꯍꯤꯜ ꯇ꯭ꯔꯦꯛꯇ KNF ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯑꯥꯔꯝ ꯕꯦꯁ ꯍꯥꯡꯗꯣꯛꯇꯨꯅ ꯆꯍꯤ ꯀꯌꯥꯗꯒꯤ ꯑꯣꯄꯔꯦꯠ ꯇꯧꯕ ꯂꯥꯛꯈꯤꯕꯅꯤ꯫ ꯂꯥꯜꯍꯧꯂꯨꯞ ꯑꯁꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛ 2ꯒꯤ ꯎꯞ-ꯖꯤꯂꯥ 8 ꯑꯁꯤ ꯌꯥꯎꯅ ꯁꯦꯄꯔꯦꯠ ꯁ꯭ꯇꯦꯠ ꯑꯃ ꯁꯦꯝꯅꯕ ꯃꯥꯡꯖꯧꯅꯅ ꯂꯥꯎꯊꯣꯛꯄꯁꯨ ꯂꯩꯈ꯭ꯔꯕꯅꯤ꯫ ꯂꯥꯜꯍꯧꯂꯨꯞ ꯑꯁꯤ ꯏꯁꯂꯥꯃꯤꯛ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯇ꯭ꯔꯦꯅꯤꯡ ꯄꯤꯕꯗꯁꯨ ꯆꯦꯟꯅꯩ ꯍꯥꯏꯔꯤ꯫ ꯆꯨꯔꯆꯥꯟꯄꯨꯔ ꯄꯨꯂꯤꯁꯇ FIR ꯐꯥꯏꯜ ꯇꯧꯈꯤꯕ ꯑꯁꯤꯅ ꯀꯨꯀꯤꯁꯤꯡ ꯑꯁꯤ ꯐꯣꯔꯦꯅꯔꯅꯤ ꯃꯌꯦꯛ ꯁꯦꯡꯍꯜꯂꯤ ꯍꯥꯏꯅ ꯍꯧꯃꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯍꯧꯈꯤꯕ ꯃꯦ 18ꯗ ꯆꯤꯟ ꯀꯨꯀꯤꯖꯣꯒꯤ CSOꯁꯤꯡꯅ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯍꯧꯃꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯁꯥꯄꯝꯆꯥ ꯖꯥꯗꯨꯝꯅꯤ, ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯥꯛꯇꯔ ꯍꯤꯔꯥ ꯀꯕꯨꯏ, ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ Y ꯁ꯭ꯌꯥꯝ, ꯄꯕ꯭ꯂꯤꯁꯤꯇꯤ ꯑꯦꯟড ꯃꯦꯗꯤꯌꯥꯒꯤ ꯁꯦꯜꯒꯤ ꯔꯣꯕꯥꯔꯠ ꯀꯣꯝ ꯑꯃꯁꯨꯡ ꯌꯨꯠ ꯋꯤꯡꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯃꯊꯛꯇ ꯀꯨꯀꯤ ꯔꯤꯐ꯭ꯌꯨꯖꯤ ꯍꯥꯏꯅ ꯀꯝꯃ꯭ꯌꯨꯅꯦꯜ ꯐꯤꯂꯤꯡ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯏ ꯍꯥꯏꯅ ꯆꯥꯔꯖ ꯇꯧꯗꯨꯅ ꯆꯨꯔꯆꯥꯟꯄꯨꯔ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯋꯥꯀꯠꯈꯤꯕ ꯑꯃꯁꯨꯡ ꯂꯨꯆꯤꯡꯕꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ FIR ꯑꯃ ꯂꯣꯗꯖ ꯇꯧꯕꯒꯤ ꯄꯥꯎ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯍꯧꯃꯤꯗ ꯂꯩꯔꯦ꯫ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡꯅ ꯔꯤꯐ꯭ꯌꯨꯖꯤꯅꯤ ꯍꯥꯏꯕꯗ ꯁꯥꯎꯐꯝ ꯊꯣꯛꯇꯦ꯫ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯍꯧꯃꯤꯅ ꯉꯁꯤ ꯐꯥꯎꯕ ꯑꯀꯛꯅꯕ ꯗꯣꯀꯨꯃꯦꯟꯠ ꯌꯥꯎꯗꯕ ꯊꯕꯛ ꯇꯧꯗꯦ ꯍꯥꯏꯅ ꯂꯨꯞ ꯑꯁꯤꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕꯅ ꯀꯨꯀꯤꯁꯤꯡꯅ ꯏꯟꯗꯤꯌꯥꯗꯒꯤ ꯂꯧꯈꯤꯕ ꯀꯨꯀꯤ ꯔꯤꯂꯤꯐ ꯐꯟꯗ ꯅꯠꯇ꯭ꯔꯒ ꯔꯤꯐ꯭ꯌꯨꯖꯤ ꯐꯟꯗ ꯂꯧꯈꯤꯕꯁꯤꯡ ꯑꯗꯨꯅ ꯃꯁꯤꯒꯤ ꯈꯨꯗꯝꯅꯤ꯫ ꯀꯨꯀꯤꯒꯤ ꯔꯤꯐ꯭ꯌꯨꯖꯤ ꯐꯟꯗ ꯊꯨꯡꯍꯧꯗꯕ ꯀꯥꯡꯕꯨꯁꯤꯡꯅ ꯃꯔꯝ ꯂꯩꯖꯗꯕ ꯃꯄꯥꯟꯗꯒꯤ ꯍꯟꯖꯤꯜꯂꯛꯄ ꯀꯥꯡꯕꯨ ꯈꯛꯇꯗ ꯂꯝꯗꯝ ꯑꯁꯤꯗ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ, ꯃꯈꯣꯏꯒꯤ ꯂꯦꯟꯗ ꯑꯃ ꯃꯅꯤꯄꯨꯔꯗ ꯁꯦꯝꯅꯕ ꯗꯤꯃꯥꯟꯗ ꯇꯧꯕꯅꯤ꯫ ꯃꯔꯝꯗꯝ ꯂꯩꯕ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯍꯧꯃꯤ ꯑꯃꯠꯇꯅ ꯔꯤꯐ꯭ꯌꯨꯖꯤ ꯐꯟꯗꯁꯨ ꯂꯧꯗꯦ ꯑꯃꯗꯤ ꯂꯦꯟꯗꯁꯨ ꯇꯥꯟꯗꯦ꯫ 18 ꯁꯨꯕ ꯁꯦꯟꯆꯨꯔꯤꯗꯒꯤ ꯈꯨꯟꯗꯥꯔꯛꯂꯕ ꯂꯝꯗꯝ ꯑꯁꯤꯕꯨ ꯃꯔꯝꯗꯝꯅꯤ ꯈꯟꯕ ꯃꯐꯨꯔꯨꯞꯁꯤꯡꯕꯨꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯁꯤꯜꯂꯤꯕ ꯀꯨꯀꯤꯁꯤꯡꯗꯒꯤ ꯂꯥꯞꯅ ꯂꯩꯕꯅ ꯂꯝꯗꯝ ꯑꯁꯤꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯉꯝꯒꯅꯤ꯫ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯍꯧꯃꯤꯅ ꯈꯪꯏ ꯃꯗꯨꯗꯤ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯁꯤꯜꯂꯤꯕ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯂꯣꯟꯅ ꯊꯨꯞꯅ ꯍꯥꯏꯖꯤꯜꯂꯛꯄ KNOꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ PS ꯍꯥꯎꯀꯤꯞ, ZRAꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯊꯥꯡꯂꯤꯌꯟꯄꯥꯎ ꯀꯨꯏꯇꯦꯅꯆꯤꯡꯕꯅ ꯃꯅꯤꯄꯨꯔ ꯑꯁꯤꯗ ꯑꯣꯏꯗꯕ ꯍꯤꯁꯇ꯭ꯔꯤ ꯀꯌꯥ ꯁꯦꯝꯖꯤꯟꯗꯨꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯈꯤꯕꯅꯤ꯫ ꯃꯁꯤ ꯈꯪꯅ ꯈꯪꯅ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯁꯨ ꯁꯨ ꯇꯧꯗꯨꯅ ꯃꯅꯤꯄꯨꯔꯗ ꯀꯨꯀꯤꯒꯤ ꯂꯦꯟꯗ ꯑꯃ ꯁꯦꯝꯅꯕ ꯍꯣꯠꯅꯕꯗ ꯅꯥꯀꯣꯏꯅꯅ ꯊꯕꯛ ꯇꯧꯕꯒꯨꯝ ꯃꯤꯌꯥꯝꯗ ꯎꯍꯜꯂꯦ꯫ ꯑꯃꯔꯣꯝꯗ ꯆꯨꯔꯆꯥꯟꯄꯨꯔ ꯄꯨꯂꯤꯁꯀꯤ ꯑꯣꯐꯤꯁꯔꯁꯤꯡꯅ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯍꯧꯃꯤꯒꯤ ꯃꯊꯛꯇ ꯊꯥꯔꯛꯂꯤꯕ ꯀꯦꯁ ꯑꯗꯨ ꯃꯨꯟꯅ ꯈꯜꯂꯒ ꯁ꯭ꯇꯦꯁꯟ ꯑꯁꯤꯕꯨ ꯃꯤꯡꯆꯠ ꯊꯤꯗꯅꯕ ꯍꯣꯠꯅꯐꯝ ꯊꯣꯛꯏ ꯍꯥꯏꯔꯤ꯫ ꯄꯥꯎꯒꯤ ꯃꯔꯛ ꯊꯠꯅ ꯂꯣꯌꯥꯂꯝ E-PAO ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯁꯤꯡ ꯍꯦꯟꯒꯠꯍꯟꯕꯗ ꯑꯗꯣꯝꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯁꯗꯔ ꯍꯤꯜꯁ ꯆꯤꯞ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯈꯣꯡꯊꯥꯡ ꯑꯁꯤ ꯀꯨꯀꯤ ꯑꯦꯛꯁꯄꯥꯟꯁꯟꯒꯤ ꯊꯧꯑꯣꯡꯅꯤ ꯍꯥꯏꯅ MTUꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯁꯗꯔ ꯍꯤꯜꯁ ꯆꯤꯞ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯀꯥꯡꯄꯣꯛꯄꯤꯗ ꯂꯩꯔꯤꯕ ꯅꯦꯄꯥꯂꯤ ꯒꯣꯔꯈꯥꯁꯤꯡꯗ ꯍꯧꯖꯤꯛ ꯆꯠꯊꯔꯛꯂꯤꯕ ꯀꯤꯍꯟ ꯈꯪꯍꯟꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯀꯨꯀꯤ ꯑꯣꯀꯨꯄꯥꯏꯗ ꯑꯃꯁꯨꯡ ꯑꯦꯛꯁꯄꯥꯟꯁꯟꯒꯤ ꯊꯧꯑꯣꯡꯅꯤ꯫ ꯊꯧꯁꯤꯜ ꯑꯁꯤꯒꯤ ꯃꯈꯥꯗ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯆꯪꯁꯤꯜꯂꯛꯄ ꯀꯨꯀꯤꯁꯤꯡꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧꯃꯤ ꯑꯃꯁꯨꯡ ꯐꯨꯔꯨꯞ ꯃꯆꯥꯁꯤꯡꯕꯨ ꯅꯝꯗꯨꯅ ꯇꯥꯟꯊꯣꯛꯄꯤꯕ, ꯅꯝꯐꯨꯗ ꯀꯨꯀꯤ ꯐꯨꯔꯨꯞꯇ ꯄꯨꯁꯤꯟꯕꯒꯤ ꯊꯧꯁꯤꯜ ꯆꯠꯊꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯁꯤꯜ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯂꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯌꯦꯜꯍꯧꯃꯤꯁꯤꯡ ꯑꯃꯁꯨꯡ ꯂꯩꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞꯁꯤꯡꯒ ꯄꯨꯟꯅ ꯋꯥꯈꯜ ꯇꯥꯃꯤꯟꯅꯗꯨꯅ ꯄꯨꯟꯅ ꯊꯦꯡꯅꯃꯤꯟꯅꯕ ꯃꯊꯧ ꯇꯥꯔꯦ ꯍꯥꯏꯅ ꯃꯩꯇꯩ ꯇ꯭ꯔꯥꯏꯕ ꯌꯨꯅꯤꯌꯟꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕꯅ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯆꯪꯁꯤꯜꯂꯛꯄ ꯀꯨꯀꯤꯖꯣꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯒꯤ ꯂꯝꯗꯝꯁꯤꯡꯗ ꯂꯦꯞꯇꯅ ꯈꯨꯟꯗꯥꯁꯤꯜꯂꯛꯄꯅ ꯃꯅꯤꯄꯨꯔ ꯌꯥꯎꯅ ꯊꯪꯅꯕ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯀꯟꯇ꯭ꯔꯤꯁꯤꯡ ꯊꯨꯒꯥꯏꯔꯒ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯖꯥꯂꯦꯡꯉꯝ ꯀꯧꯕ ꯂꯩꯕꯥꯛ ꯑꯃ ꯁꯦꯝꯅꯕꯒꯤ ꯊꯧꯁꯤꯜ ꯆꯠꯊꯔꯤ꯫ ꯊꯧꯁꯤꯜ ꯑꯁꯤꯒꯤ ꯃꯈꯥꯗ ꯌꯦꯜꯍꯧꯃꯤ ꯐꯨꯔꯨꯞ ꯃꯆꯥꯁꯤꯡꯕꯨ ꯀꯨꯀꯤ ꯐꯨꯔꯨꯞꯇ ꯅꯝꯗꯨꯅ ꯌꯥꯎꯍꯜꯂꯤ, ꯑꯅꯧꯕ ꯀꯨꯀꯤ ꯀꯌꯥ ꯁꯦꯝꯒꯠꯂꯤ, ꯇꯝꯄꯥꯛꯀꯤ ꯄꯟꯆꯥꯌꯠ ꯁꯦꯒꯃꯦꯟꯠ ꯀꯌꯥꯕꯨ ꯗꯤꯁꯇ꯭ꯔꯤꯛ ꯀꯥꯎꯟꯁꯤꯜꯗ ꯅꯝꯗꯨꯅ ꯍꯥꯞꯆꯤꯜꯂꯤ꯫ ꯊꯧꯁꯤꯜ ꯑꯁꯤ ꯆꯠꯊꯕꯗ ꯌꯥꯗꯕ ꯑꯃꯗꯤ ꯑꯌꯦꯠ ꯑꯄꯟ ꯄꯤꯔꯛꯄ ꯐꯨꯔꯨꯞ ꯃꯆꯥ ꯀꯌꯥꯒꯤ ꯈꯨꯜꯒꯤ ꯆꯤꯞꯁꯤꯡꯕꯨ ꯀꯤꯍꯟ ꯈꯪꯍꯟꯕ ꯑꯃꯁꯨꯡ ꯐꯨ ꯆꯩꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ꯫ ꯏꯪ 2012ꯗ ꯀꯥꯡꯊꯦꯜꯗꯒꯤ N. ꯃꯣꯁꯦꯁ ꯀꯣꯝ, 2018ꯗ ꯈꯣꯏꯔꯦꯟꯇꯥꯛꯇꯒꯤ ꯁꯥꯔꯇꯣ ꯑꯍꯥꯎ ꯀꯣꯝ, ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯀꯣꯝ ꯌꯨꯅꯤꯌꯟ, 2024ꯗ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯕꯤꯁꯠ ꯑꯁꯣꯝ ꯀꯣꯝ ꯑꯃꯗꯤ ꯀꯥꯡꯊꯦꯜꯗꯒꯤ ꯗꯥꯛꯇꯔ ꯊꯪꯃꯤꯂꯦꯟ ꯀꯣꯝ ꯂꯣꯏꯅꯅ ꯍꯧꯈꯤꯕ ꯃꯦ 24ꯗ ꯀꯣꯟꯁꯥꯈꯨꯜꯒꯤ ꯚꯤꯂꯦꯖ ꯆꯤꯞ
Amlon Liangmaibu Kuki Singi Apamba Simpang To'u Haiba Yadabagi Damak Puchebagi Tamung Chataki. Englishing amaga chani pantara mapanda family amakak lerambagi record leriba Nepali sing asi Englishing amaga chamapan nifu mathoidadi Manipurgi ningthau Buddha Chandragi Nepali nupi ahal Isoria gi matung ina Nepali family kharasu ningthauna ayaba piduna khunda leithahanba leikhre Hauzik Kampopi asi Kuki occupied district ama mapung fana semganabagi damak atopa phurup sing takthongnaba thausil kana chathari Mafam asida Myanmar dagi changlapa Kuki kayagi khunda leitapham oina semgatli Masigi manung chana Sadar Hills Jeep Association na Nepali gi Gorkha sing asi namphuda kaurakpani Manipur tampaki square kilometer Chadret Longilam asibu leptana thangnaba Chingi district singda hapchilakli Englishing amaga chamapan Humpuma phangi mamangi tampaki lamgi saruk subdivision oina leramba Kampopi amasung Technopalbu Englishing amaga chamapan Humdrani thoi matungdagi Chingi district ta hapjingki Jiri bamgi khol kunmapan bu tangkak ani thokna Englishing amaga chamapan ya Humpuma phan amasung Englishing amaga chamapan Humdramapan da Chuchampur district ta hapjingki Tampaki Jila Parishad segment ama oiramba Kangpopi district ki manung chana leiba 4000 amadi Kala Haparana Chingba Mafam Singbu Englishing Aniga Tarani Thoida Manipur Lengakna Gazette notification ama Thoktuna District Council da Hapjingki Masina Maram Oiraga Hana Pak Charamba Tampaki Mafam Asing Asidi Nongmanongmagi Pisilakli Nakal Amaramda Yalomi Shingna Kundaba Chingi Mafam Singda Mitoki Missing Nongmanongma Hengalaktuna Kamjong District ta Kuki Singi Anoba Khongpham ama Sengalakli Haukiba chahi khara asida unauthorized oiba maungda Kuki khul masing lesinganiga changa hengalakli hairaduna yalo purup singi khongdafam mangshilakliba asidagi yalo meshing punchinduna singnarakliba sing asi thengnaminasi hairi Moredagi lanjenaduna Langol Game Village ta leriba IDP sing chatkhinaba eviction order lakpagi mayokta mafam adugi IDP singna wakan mifam chathakhrei Moredagi lanjenaduna Langol Game Village Zone 3 amadi 4 gi quarter singda changjafam lawduna leriba IDP sing chatkhinaba eviction order lakpagi mayokta mafam adugi IDP singna wakan mifam chathakhrei Do not use forces to evict us. We are the victim of this crisis. Respect IDP. We are also human beings. Make alternative arrangement before you act to leave. No means that's why we stay at government quarters haiba play card kaya paiduna. Jatakiba wakat mifam aduga mari lenana. Moredagi lanjenaduna Langol Game Village ta changjafam lawduna leriba yansemam sanatombina haikibada Inkumja lisingani kolomjoigi me ahumdagi haurakhiba irangna maram oiraga matam kharana Myanmar lomda chensinuna tha khara leiruraba matung Manipur da lakhi matam aduda relief camp sing lepham chandaba khaknatana leiramliba committee singna leiba yaraktabadagi lekai gi club maira paibi singi mateng mafam adugi quarter sing shamjin sajinduna leiba haurakibani masigi matung state asigi hanagi chief minister N Virenga unaruraba matamdasu yaba pirakhi Masina pumnamak asi oirabasu state asi Public Works Department PWD Department gi maikadagi Imphal West DC da pirakpa instruction matung inna DC na SDO tharaktuna June thagi tarik ama phawgi manungda Langol Zone 3 da leba Type A 31 gi quarter asi thadotuna chatkhinaba khangalakibani haiki mahakna makha taraduna hai mafam asida makhoina leriba asi leiningduna leikhibanate lengaki maikadagi mafam adu thadotuna chatlo haiba leirabadi Makhoigi poknafam oiriba Moreda thimbiyu madu natruba phawbadi mafam asida leikhigani haiba wafam sing phangdokhi Kuki taba mafamda sajik chaba changluba maitegi san ama nongmaina kaptuna halaga Kuki singna pukrei State asida matam khara chingdagi kaplakpa nongmaigi makhol tarudraba amadi state asida PR lakraba matung tha ahumlomgi maya asi santi khara hanjalapagi phibam laklabasida ngasi numit yungba pung tarani thoi khara helapada Imphal East ki Sagolmang Police Station na konba kaibi manaki chanung awang lekaida Kuki singna kaplakpa nongmai makholgi takrei Thodog asigi matangda press na phangba pawgi matung inna nongmai makhol adu maitai singna loinariba sansing mafam aduda sajik chaba changluba sansingda kapa oigani hari tungda Kuki singna san ama nongmaina kaptuna halaga pukhre hari Kuki singna nongmaina kapthorkiba jaga asi mafam aduda leriba Assam Rifles ki post leriba adudagi meter chamarom tamak lamna leiba mafamdani hari
PR manung asida tampaki lamda security force na mafam kayada operation chathaduna mipun amadi khuchu khulai fagatpagi thabak chatharabasu chingi lamda kuki singna phongna nongmai kapthorakhibada chenari basing adugi mathakta action lobagi mahutta wari sanaduna matungda tawdana bakhamagi mawongda miyamna lapna unaki hari ngasi numidang BJP gi MLA singi oiba mifam ama pangthokadori Anauba lengak ama semnabagidamagta BJP gi MLA singi oiba mifam ama ngasi numidang sanjen thongda leba BJP gi MLA amagi quarter da pangthonaba sem sakhre hari adubu pangthokadoriba meeting asida BJP MLA kharadi Manipur gi mapanda lekhibadagi saru yaba ngamloidori hauzik khurai kendra gi MLA Susil Dro Delhi de leri Chiribam gi MLA Asaf Udinna Haz Jatpa yaukibana mifam asida yauroidori masigi manungda BJP gi marueba MLA nupi ama yauna mi ahumsu saru yaroidori hari pauche sina phangba paugi matung inna BJP gi MLA singi oiba mifam ama pangthokna ba honaba asida lamlai kendra gi MLA KH Ibom Chana ajoba thodang lori ngasi nungthil pung ahumda mifam pangthokna bagi damakta ngarang sangai hotel da book thorong ki hari adubu book toramba adu ngasi ayuk cancel tawkhre hari oirakliba phibam asina BJP gi MLA singi mifam atopa miyamna thoina khangdaba mafam amada pangthonaba thorang tawdaba honabani haibasu tari Jeragasida pauchi asina phangba paugi likhuna magi matung inadi BJP gi MLA singi mifam adu thongju kendra gi thongam bisojit ki ningom thongda leba mayumda natraga sanjen thong office colony da leba MLA amagi quarter da pangthonaba yana leiri hari Pau asina hai ngasi pangthokadoriba BJP gi MLA singi oiba mifam asida anoba lengak ama semnabada luchingba ama mathau tariba adusu yenaba amata leidana khangnagadori hari maduna ngasi gi mifam asi yamna maruoiba mifam ama haibadu oigadori hari Amaromda pauchi asina phangba paugi matung inna ngasi BJP gi MLA singi mifam asi loiraba matungda NDA da yauriba political party singi MLA singi mifam amasu athuba matamda pangthokpa yana leiri hari Manipur haina thaba wahi lauthoknaba authority na instruction pikhiba leite haina phongdoraliba asi angakpa phawi haina bimona phongdokhre Gwalta bida thokiba thodok adu thizinaba semkhiba inquiry committee gi finding langkhatringeida MST gi bus tagi Manipur haina thaba wahi lauthoknaba authority na instruction pikhiba leite haina phongdoraliba asi angakpa phawi haina Lok Sabha gi member Dr. Angomcha Bimol akoijamna phongdorakli MP Dr. Angomcha Bimol akoijamna account da thaglakpa post amada hai Manipur miyam gi mayukta chathakhiba thawong adugi matangda achumba khangdokpa haibasi thodok aduda chenariba Central Force adugi unit amasung battalion gi commander singdagi iralaina khangba yaba thabani adubu thodok adugi matangda thigatna bohonabada matam sangna loriba asi lawpham thokpra haibasi achoba wahang ama oirakli Authority na lokhatpam thokpa thabaksing matam chana lokhalamlabadi numit kharani gi mamangdagi thokliba charangnaba asi thoklamdaba yabani Chief Secretary na ngarang kokiba press meet aduda mahakna responsible political leadership haina paliba asi kanabuno aduga nomagi mamangda issue tokiba press release ama pangthokpagidamak press meet pangthokpagi wahanthok karino haina su post aduna makhatarakli Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu Arobada marueba pau amuka hana pizari Nong leptana chubana ising ichaw mayongnaba yabagi phibamda leire June 3 phawba akanba nong tagani amadi nung dalalda landslide thoklei Bangladesh Police ki detective branch na KNF ki uniform dising kun chahum Fagatkhre Chuchampur Police ta FIR file tawkhiba asina Kuki Singh asi foreigner ni mayek senghalagani haina haumina phongdokrakli Matang asida Loyalam E-PAO na numidangi pau pibel lezare tabiri ba khudimako amuka hana khurumjari